ngasi phong ki ba tunga masi phong sing amasung thokhi ba thawdo thok sing dagi maroi bi ipau sing myam na thamjagi ahan bada social media ri khongba sab yamna thajane ori ba paung tang hana myam na thamjagi md asoba buya mayum khakibagi matang na ban sogot pa singa police ka hauji ko thara mukna ba thokhre hari JAC against the missing of md asoba wara mayum na ngarang tang mari dagi ngasi tang manga gi ahing nongai phawa pung kun ga mari gi kauki ba tidim lambi pung kun ga mari gi kauki ba ban namara moiraga mapung oina ngasi ban sogot pa singamadi police ki maikai da asoba mukna ba thokhre hari tear gas smoke bomb kap tuna ban sogot pa sing tan khai khre amasum police na ban lakshina bu khona bada ban sogot pa miyoi khara phajin khre so hari aduga ban sogot pa miyoi singna kablak pa nauri maruna pan badagi police ki pp gari iyaw civil gi gari ama akai de thokhre so hari amasum irang kalakpadagi Bishnupur District Police Additional SP Law and Order amadi Operation Anina Lusingba Moirang Police Phawakchau Ikai Police Kaibulamjau Police amadi Kumbi Police ki OC singna loinana masing yam labanupi police sing yauna force kayana irang lakshin yauna lakshinana ba honabada ngamlaktabadagi tear gas mob bomb na singba kaya kaptuna ban sogot pasing tan khai khihari makasa tarak po na mayam marui ba update mayam po nang Yengminasi hai na channel sige may kaya mayam ng form na thamjari duga makasa tarak po na ato pa marui ba ipaw sing mayam na thamjage iray ba paksi dige to pa paukra na kap to na hatkre Rashtriya Janata Dal RJD Lusingba Bijendra Yadav pu ngarang nungmay na kap to na hatkre mayad adu Kargargi New Dihara road manakta liba mapamama da thoki bani Rajendra Yadav na farming ki thabak sat palak pada miyoi taruk lom na bike tong duno laklaga mawon nungmay kapsilam ki bani madura nungmay maru ani na mawon na pan ki miyad adu matam kya gi mamang nigi laikhiba yanadabagi thawdok ka mari lainaram gani haina thajari haina su paus na palakli atoba pawmana Karni Sena Lusingba thang na thinduna hatkre Masai say kungani pan suraba right wing look Karni gi Sena gi member amabumia mamangda thang na thinduna Madhya Pradesh ki city amada hatkre hari thawong adu ariba malom amagi oigani hari amasum itar sida laiba Karni Sena gi town secretary Rohit Singha Rajput pu municipal office ki mamangda miye ohumna thang na kerak hana thinduna hatki ma ki marup Sachin Patil na Rohit pu kanana bo hona rubada ma pu su thang na thilamki matungna miyam na Rohit pu lanai gi hospital amada pukhatpa matamda mark sire han lauthoki magi maru Sachin Patil su aruba phibam amada laidi thawdo du maru oina scenery ba miyesi Ranu Elias Rahul kawi hari victim amadi magi marupna sayon ma dukan amagi manakta market area ta leptuna lairinga motorcycle tongduna lakpa miye ahumna sangsilaktuna khana bahki mukna badura miye amada thang amana satok laga Rohit hanjin thinki mara lairi hariba miye ahum adudi Rahul Rajput Ankit Bat amasum isu maltabiani makoi chu police na phaduna court puthokre haidi amasum 21 Ankit Bat ki mayum su thuwai khre hari atop pawmadana Myanmar gi fighter plane marina Bangladesh ki air space lan sinduna paisilaga bomb kapsinkre Myanmar gi fighter plane marina Bangladesh ki air space lan sinduna paisilaga bomb kapsinkre hain official report amagi matung ina phongdokli thangjanumi ki angan mayukta Myanmar gi fighter plane mari eduna Bangladesh ki air space lan sinduna paisilaga Bandarban gi manungsana lairiba naikhong sari upa jila da bomb kapsilakhi bene hari Bandarban gi Superintendent of Police SP Taril Kul Islam ha hibada thangjanumi ki ayuki pung mapan taba matamda Bandarban district asigi gumdum area ra thawdo do thokibani Myanmar gi pasilakhiba fighter plane sing adugi manungda amadi nongmai maru round nipan kapsilamki aduga atai atopa aircraft sing adudana nongmai maru kunthra digi kunthra ga ma phaw kapsilamki hari Myanmar gi military aircraft adu kapsilam ki ba sel ani gi manung na sel amadi Bangladesh ki border pillar digi kilometer rom lanchilaga taki haina SP ki horol haidi hiramesri gi matan akupa warol khangdona ba comment launa ba khona bada sabazad leiba BJP gi kunthra ga marisuba battalion gi commanding officer oiriba lieutenant colonel MD Mehdi Hussein Kabirna comment piu habi yakide masigi mamang August 19 asobo motor cell anina Myanmar gi kablakibadegi Bangladesh ki area oiriba Bandarban gi tungruda tasilakhibaga loinana local gi miyamda mi paiba pon kibani hadi
Gumdum border area da leba local singi warol matung inadi motor seladu bandarbangi naikhong sarigi tungru da leba mox amagi manak nak natasilaki amasum Rakhine state based of ethnic armed organization amadi Arakan army gi marakta sayol anigi matam asida akan mamong na khuthokna raduna lakli Myanmar army amadi Arakan army gi marakta akan mamong na thoknaki ngang numit yung matamda Myanmar army gi helicopter gunship amadi warplane singna pasilaglaga border area koin ungduna pairaga leibuki masugi matung tarakpada motor kya amana Bangladesh border tasilaki hari adumaina ma border guard Bangladesh BJP nadi hiramsigi matana karigum warol amata pitri Gumdum Union Chairman Jahangir Aziz na haikibada ma incidents adu thokiba matamda mahak town adu da leite amasum local singna information pirakibada motor cell anina Myanmar dagi kablak cell anima tungru da leva mox amagi manaka tasinki Myanmar army na social kya ma kapki amasum incidents aduna maramoiraga Bangladesh border da leva local miyam da mi paiba pokhi BJP na su area adu da patrolling kungna satpa hokre hari amasum Gumdum police ki investigation center gi inspector in charge na area adu da ningthijana monitor tawri so hari Loisilakpoina toba pawmana tha taragi angang laimai de thamlamlaga nupi amani isingda songthaduna thauna phana iraknaba nupa amagi punsi kankre maki tha tarada ngairiba macha nupa bu laimai de thamlamlaga isingda songthakhiba amasum iraknaduna sigadawriba nupa amabu singkhatkibagi nupi amagi thauna phaba duna Madhya Pradesh da ising paraba kenel amada iraknaraba masagi sei kunga manga suraba nupa ama siramgadawdagi samna hinghauri adumoina mak nupa adugi marup adudi kanmangam haudre hari masai sei kuntra khra helabi Rabina Kajalna sakol sunumite ising sokwa sakhi maki thatara gi masa nupa adu makhuna pamlaga makna pukhi kenel adugi manakte ising konjin aduda miye anina kenel adu karamna lanthokani khanduna lekhi labukta tilaki daksing kapnaba sagol sunumite miye ani aduna thangnaba khajuria khuna sakhibani Madugi numijungba matungna nongkana sukhi amasu makhoina amuk halakpada kenel aduna khungang sing adu ani thokna khaidolangki atopana kanna lairiba makhoigi marup aduna lanthokdana baiki makhoina su ani adu atoppa lambi amada sathiba yana ba amasu makhoigi khun yaukhina ba bite amagi show sing adu ising lana langna ba honaki adumaina mak show sing adu atopana kanadu yaubu ngamdana ising da takre atopana kandagi ising adu lanthokdana ba warning tawrabusumi eduna lanthoklaga sakhi tawriba phibam punama adu masanupa ama pamlibi Rabina na yengdunu leraki makna mi ani dugi manungda raju kawba masa khangki amasum ising adu lanthokdana ba kanganki adumaina mak mi ani eduna ising adu lanthokna ba ware lauduna lanthokpa hawraki kenel aduna makoine hek kumthabaga thunamak isingge akanba irayeduna makoi sentaki madudagi rajuna Rabina tengbangna ba diri didi hana loraki loragli badu tabadagi Rabina namhana pamliba tha taragi masadu laimai de thamki amasum ising adu tengtaki magna rajubu ising adu dagi sengthaduna kanki amasum madugi matungda su rajuga lakminariba maru Jetendra busu kannana bona ki adubu madungam kide Jetendra gi haksang adu mathangi numita district administration na kaukiba darbar sina kenel adu dagi lakhatre amas media da wangang bad Rabina na haki dedi aibu amta kanbiu haina makna lauki ai anirak hana khanba tawrudre mak ehaki khundagini ehak na ma bu khangi ehak iroiba hayemasu mak pu aina kanba ngamgani haibisi isana sina thaje ehak na topa mi adu busu kannana bona ki adu bungam khidre maki thauna pharaba mina taungamdraba thabak adugidamak nupi edura police na siengi reward ama pikre police na lusingduna satakhiba rescue operation adu yawkiba Rabina gi masin manau adusu police na reward piki haina paus na makatana phongdorakli hausko ina di myam paus matang sa lusinjarage amasu myam pun anau update ngai minasi and thank you